mayambu heli maisnamna taramna okchabaga loinana khurumjari. Ngasigi wari asigi mamingna imagi akiba nausum isai. Wari asibu ibirakpa athauba maitei. Numidang wairamgi matamni, numit sumayumda changba haurakle. Nupa macha ama makhuta maira amaga, chak chayom amaga paiduna mamliba aduda lambida chatli. Apikpa makhong aduna nung machil tumbada neshinbadagi amuksu phamlaga khongyada noiri. Nupa macha adubu thengnaba khulgi miyoi amana. Boinao, namagi manakta chaliro. Pakpana, khura, akhoi magi chak thiluge. Horen karakpada, nga pukhalaklabadi aikhoida changauko, ai lauge. Hoi khura, Pare pare, ado nangbu maikhet ka yaurakpro. Ai nangi mairado chukhat piramuro. Hore nangna labukta kumthaba matamdadi pumamamlani uraroini he. Chukhat piramo khura. Nupa aduna pakpagi maira adu mai chukhat pi. Kari insangbu thongbiragene ngasibu namage. Yendem kangsoi thongi khura. Aidi akhoi maga labukta charurani. Yumdudi punghang hanglamani adudi kanam leiramaroine. Aikhoi tukubiga minubiga lehawe. Pare pare, thengjilale, chaluro. Hoi khura, aisu chale ko adudi. Nupadu chatkre, pakpasu mairado thalaga lae, aduga matomtasu wari sajari. Akhoi tukubina thonganda inkhol sangaubani, aduga akhoi minubina akhoi yum sangaubani. Pakpana chaliba lampi adugi nakalda labuk amale, labuk adugi mayaida kom amale, kom adugi manakda u akangba macha ama hawe. Pakpa chatlambadagi amuk lepi. Asigi u akangba mahaurise. Asise butthoi haibanini. Numit chapyungbada asida changba yade haibani. Lai hekta ongnai haibani. Aidi sungchang changhoi. Akhoi mana changanu hai. Nahan akhoi lekagi naubudo. Asiko masida nungtil isitpada masada marang tawre hai. Taril pungphai manana khiklega phai hai. Tarin bungbai hai sibu kayu jan. Matonda mana ahum longbudo. Aduni hai akhoi mana. Pakpudo amuk lae. Mana pairiba maira aduda amuk yengi. Aduga nungshit amuk kame. Aidi suki kibide. Ngarang su chatli nahan su chatli. Pakpagi maningda mi ama inarakpa manbagi makhol tai. Mi di inarakpa nate angang oibaga mamsilakpaga wakhalda pangkhanda khaliba haibaduni. Pakpa makhong adu kanna thangi. Aidi mai yawi. Aduga chak manungdasu maitan yawi. Yaingang yawi. Akhoi magi phanik machesu khutaki. Arapada khongnang amasu hauri. Pakpana khongnang adu ubaga amo. Asi khongnang se akhoi pupuna tharambani hai. Aidi nahansu asigi khongnang makhongda lamdaiba yawi. Chaksu chai. Aduga akhoi pagi mamanaba amana. Pakpa noigi san thadora anu haire. Lamdaiba numitagi san thadokpa yadre. Lau uba matam yaurakle haire. Ado akhoi gidi san leite hairame aina. Ado asigi khongnang ase nong mangbada heloi thoe haibani. Ado aidi kibide. Akhoi mana ko akiba mise khwaidagi apangmu mini hai. Pakpado matomta ngang duna lae. Mairado amuksu mutke tawe. Pakpagi makhut macha aduna amuksu khali. Mamli ba aduda arapada awangba musuk muba ama lae. Pakpa makok chawbi kai tu chungi. Pakpa khanglep laga yengduna lay. Amuba awangbado chingda sing chaluraga halakpa ahal amani. Makokta sing hablaga purakpagi wangna ubani. Ahal aduna Pakpa natro. Mani pupu. Kari tawrabagi nangbo. Aingonda lepaga yengaga leiribadubo. Pupu sing chaloiro.
ꯁꯤꯡ ꯆꯜꯂꯨꯔꯤꯕꯅꯤ ꯁꯤꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯂꯣꯏꯅ ꯇꯛꯇꯅ ꯌꯥꯟꯊꯠꯈ꯭ꯔꯦ ꯄꯨꯄꯨ ꯑꯩꯒꯤ ꯁꯤꯡ ꯈꯔ ꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯩ ꯊꯥꯅꯕ ꯑꯣ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨꯅꯣ ꯑꯍꯜ ꯑꯗꯨ ꯁꯤꯡꯗꯨ ꯃꯈꯥꯗ ꯊꯥꯡꯊꯅꯕ ꯇꯧꯔꯤ ꯄꯥꯛꯄꯗꯨ ꯆꯥꯛꯀ ꯃꯩꯔꯥꯒꯗꯨ ꯃꯈꯥꯗ ꯊꯝꯂꯒ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯁꯪꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯄꯥꯛꯄꯅ ꯌꯥꯔꯦ ꯌꯥꯔꯦ 이해 ꯅꯪꯒꯤ ꯃꯩꯔꯥꯁꯤ ꯃꯨꯠꯈꯤꯕ ꯇꯥꯔꯦꯅꯦꯍꯦ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯊꯝꯂꯤꯕꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯂꯧꯈꯠꯂꯣ ꯄꯥꯛꯄꯗꯣ ꯃꯩꯔꯥꯗꯣ ꯂꯧꯈꯠꯂꯤ ꯅꯪꯕꯨ ꯀꯤꯗ꯭ꯔꯣ ꯑꯃꯝꯕꯁꯤꯗ ꯅꯇꯣꯝꯇ ꯄꯥꯠꯇꯨꯗ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯕꯣ ꯅꯃꯥꯗꯤ ꯄꯥꯠꯇꯒꯤ ꯀꯥꯔꯛꯇ꯭ꯔꯤꯕꯔꯥ ꯏꯟ ꯆꯤꯡꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅꯦ ꯅꯃꯥꯗꯤ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯣꯏꯗ ꯄꯥꯠꯅꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯧꯕꯨꯛꯀꯨꯝꯕꯅꯤ ꯐꯧꯁꯨ ꯂꯣꯏꯅ ꯍꯨꯟꯅꯔꯕꯅꯤ ꯂꯧ ꯉꯥꯛꯇꯕꯨ ꯉꯥꯏꯔꯕꯅꯤ ꯄꯨꯄꯨ ꯑꯩꯗꯤ ꯂꯧꯕꯨꯛ ꯃꯌꯥꯏꯒꯤ ꯂꯝꯕꯤꯗ ꯆꯠꯇꯣꯏꯅꯦ ꯈꯣꯡꯕꯥꯜ ꯂꯩꯕꯗꯨꯒꯤ ꯃꯇꯥꯏꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯒꯅꯦ ꯆꯥꯛꯇꯣ ꯍꯩꯗꯣꯛꯀꯅꯤꯀꯣ ꯏꯕꯨꯡꯉꯣ ꯄꯨꯄꯨ ꯎꯅꯤꯌꯦ ꯃꯩ ꯌꯥꯎꯕꯅꯤꯅ ꯁꯦ ꯁꯤꯡꯁꯤꯡꯁꯦ ꯄꯨꯟꯁꯤꯟꯕꯤꯔꯕꯅꯤ ꯑꯗꯣ ꯌꯥꯝꯅꯗꯤ ꯄꯨꯒꯅꯨ ꯏꯁꯨ ꯋꯥꯅꯤ ꯄꯨꯕ ꯉꯝꯃꯣꯏ ꯍꯣꯏ ꯄꯨꯄꯨ ꯉꯥꯏꯈꯣ ꯁꯦ ꯃꯩꯈꯦꯠꯁꯤꯃꯁꯨ ꯄꯥꯏꯁꯤꯟꯈꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯩ ꯌꯥꯎꯔꯤꯕꯁꯤꯕꯨ ꯏꯁꯥꯗꯅꯦ ꯃꯩ ꯌꯥꯎꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯇꯨꯡꯗ ꯃꯥꯡꯗ ꯏꯃꯥꯒ ꯏꯄꯥꯒ ꯁꯦꯟꯅꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯛ ꯌꯦꯠꯇ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏ ꯑꯁꯤꯅ ꯏꯁꯨꯕꯨ ꯁꯦꯟꯅꯕꯤꯔꯤꯕꯅꯤ ꯐꯔꯦ ꯆꯠꯂꯣ ꯄꯨꯄꯨ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯆꯣ ꯄꯥꯛꯄ ꯑꯩ ꯁꯤꯗ ꯂꯩꯀꯣ ꯀꯤꯒꯅꯨꯀꯣ ꯄꯥꯛꯄꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯧꯕꯨꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯄꯥꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯄꯥꯛꯄ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯃꯅꯥꯛ ꯅꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯐꯝ ꯂꯥꯡꯊ꯭ꯔꯩ ꯄꯣꯛꯄꯤ ꯀꯧꯕ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯁꯖꯤ ꯂꯝꯍꯨꯏ ꯈꯔ ꯈꯣꯡꯂꯛꯏ ꯄꯥꯛꯄ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯃꯈꯣꯡ ꯑꯗꯨ ꯗꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯆꯤꯡꯒꯤ ꯂꯝꯗꯒꯤ ꯍꯨꯝꯊꯔꯛꯄ ꯅꯨꯡꯁꯤꯠꯅ ꯄꯥꯛꯄꯒꯤ ꯃꯩꯔꯥ ꯑꯗꯨ ꯃꯨꯠꯀꯦ ꯍꯦꯛ ꯇꯧꯏ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯄꯥꯠꯌꯥꯏ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯂꯩꯈꯣꯝ ꯈꯔꯁꯨ ꯊꯣꯛꯂꯤ ꯄꯥꯠꯅꯦꯅ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯏꯃꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯄꯥꯛꯄꯗꯨ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯄꯥꯛꯄ ꯂꯩꯈꯣꯝ ꯄꯨꯝꯇꯩ ꯇꯩꯕ ꯃꯈꯩ ꯁꯨꯠ ꯀꯞꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯅꯅꯕ ꯂꯥꯛꯏ ꯄꯥꯛꯄꯒꯤ ꯃꯃꯥꯗꯨ ꯁꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯏꯟ ꯆꯤꯡꯂꯒ ꯂꯩꯔꯝꯃꯤ ꯄꯥꯛꯄꯅ ꯃꯩꯔꯥ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯥꯛꯌꯣꯝ ꯑꯗꯨ ꯌꯥꯜꯂꯒ ꯀꯞꯄꯒ ꯂꯥꯛꯄ ꯑꯗꯨ ꯃꯃꯥꯅ ꯂꯥꯞꯅ ꯎꯔꯝꯃꯤ ꯄꯥꯛꯄꯅ ꯃꯅꯒꯜꯗ ꯁꯤꯡꯕꯨꯜ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯑꯃꯁꯨ ꯄꯣꯔꯤ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯄꯣꯠꯁꯤꯟꯕꯤꯔꯛꯄꯅꯤ ꯏꯆꯥꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯀꯞꯂꯤꯕꯗꯨꯕꯣ ꯏꯃꯥ ꯆꯤꯡꯗ ꯕꯨꯠ ꯈꯣꯡꯉꯦ ꯆꯤꯡꯗꯕꯨ ꯕꯨꯠ ꯂꯩꯕ꯭ꯔꯣ ꯑꯉꯥꯎꯕꯧ ꯁꯖꯤꯒ ꯂꯝꯍꯨꯏꯒ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯂꯝꯍꯨꯏ ꯈꯣꯡꯕꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯃꯣꯏꯁꯨꯅꯦ ꯊꯋꯥꯏ ꯄꯥꯟꯕꯅꯤ ꯑꯗꯨꯒꯤ ꯈꯣꯡꯉꯤꯅꯤ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯈꯣꯡꯕ꯭ꯔꯥ ꯃꯤꯗꯤ ꯈꯣꯡꯗꯦ ꯋꯥ ꯉꯥꯡꯒꯗꯕꯅꯤ ꯏꯃꯥ ꯂꯝꯍꯨꯏꯁꯨ ꯋꯥ ꯉꯥꯡꯉꯝꯒꯗ꯭ꯔꯥ ꯃꯣꯏꯅ ꯈꯣꯡꯉꯤꯗꯣ ꯋꯥ ꯉꯥꯡꯉꯤꯅꯦ ꯃꯣꯏ ꯃꯁꯦꯜ ꯄꯥꯎ ꯐꯥꯎꯅꯔꯤꯅꯦ ꯑꯗꯨꯗꯤ ꯏꯃꯥ ꯃꯣꯏꯁꯨ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯝꯒꯗ꯭ꯔꯥ ꯃꯈꯣꯏꯗꯤ ꯁꯥꯍꯤꯡ ꯆꯥꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯁꯥꯍꯤꯡ ꯆꯥꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯏꯌꯦ ꯑꯗꯣ ꯁꯥꯍꯤꯡ ꯆꯥꯕꯗꯤ ꯐꯠꯇꯦ ꯁꯥꯍꯤꯡ ꯆꯥꯕꯁꯦ ꯁꯥꯗꯧꯅ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯁꯥ ꯑꯍꯤꯡꯕ ꯆꯥꯕ ꯐꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯁꯥ ꯑꯣꯟꯗꯣꯏꯔꯣ ꯁꯥꯍꯤꯡ ꯆꯥꯔꯗꯤ ꯑꯣꯜꯂꯣꯏ ꯑꯗꯨꯕꯨꯅꯦ ꯁꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯌꯦ ꯁꯥ ꯌꯥꯝꯅ ꯆꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯥꯅꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯆꯦꯡ ꯍꯋꯥꯏ ꯍꯪꯒꯥꯝ ꯃꯌꯥꯝ ꯊꯥꯔꯤꯁꯤꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯅ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯕꯨ ꯍꯥꯠꯄ ꯌꯥꯗꯦꯀꯣ ꯏꯃꯥ ꯑꯩꯈꯣꯏ ꯀꯨꯇꯨꯕꯤꯒ ꯃꯤꯅꯨꯕꯤꯒꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤꯀꯣ ꯃꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯆꯥꯏꯀꯣ ꯑꯩꯈꯣꯏ ꯃꯤꯅꯨꯕꯤꯗꯤ ꯉꯥꯔꯤꯁꯨ ꯆꯥꯏꯀꯣ ꯃꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯨ ꯅꯨꯡꯁꯤꯕ ꯑꯀꯤꯕ
ꯍꯤꯡꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯃꯣꯏꯁꯦ ꯑꯗꯨꯒꯅꯦ ꯐꯨꯕ ꯐꯥꯎꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯃꯣꯏꯁꯨ ꯀꯞꯄ꯭ꯔꯥ ꯀꯞꯄꯤꯅꯦ ꯅꯣꯛꯁꯨ ꯅꯣꯛꯏꯕꯅꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯃꯠꯇ ꯍꯥꯠꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯔꯛꯇꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯈꯛ ꯃꯨꯠꯈꯤꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯋꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇ ꯍꯥꯠꯄ ꯌꯥꯗꯦꯀꯣ ꯉꯥꯏꯈꯣ ꯏꯟꯗ ꯉꯥ ꯆꯪꯉꯤ ꯑꯩ ꯏꯟꯁꯦ ꯑꯝꯇ ꯁꯣꯟꯒꯦꯀꯣ ꯏꯃꯥ ꯉꯥ ꯐꯥꯒꯅꯨ ꯏꯆꯥꯇꯣꯝꯕ ꯉꯥ ꯑꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕ ꯂꯥꯏꯅ ꯄꯤꯕ ꯆꯤꯟꯖꯥꯛꯅꯤ ꯁꯤꯁꯦ ꯐꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯏꯕꯥꯅꯤꯒꯤ ꯆꯦꯡ ꯑꯃꯨꯛ ꯋꯥꯜꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯑꯗꯨ ꯐꯥꯒꯅꯨ ꯉꯁꯥꯏ ꯊꯋꯥꯏ ꯄꯥꯟꯕ ꯊꯥꯗꯣꯛꯑꯣ ꯏꯃꯥ ꯍꯣꯏ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯑꯗꯣ ꯅꯪ ꯆꯥꯛꯇꯣ ꯁꯪ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯣ ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯅꯅꯕ ꯅꯈꯨꯠꯇꯣ ꯏꯁꯤꯡꯅ ꯐꯖꯅ ꯍꯥꯝꯗꯣꯛꯂꯒ ꯂꯩꯔꯝꯃꯣ ꯑꯩ ꯆꯪꯂꯛꯂꯒꯦ ꯄꯥꯛꯄꯗꯨ ꯆꯪꯈ꯭ꯔꯦ ꯄꯥꯛꯄꯒꯤ ꯃꯃꯥꯅ ꯏꯟꯗ ꯌꯥꯎꯕ ꯉꯥꯁꯤꯡ ꯑꯗꯨ ꯄꯥꯛꯄꯅ ꯎꯗ꯭ꯔꯤꯉꯩꯗ ꯐꯥꯔꯒ ꯇꯨꯡꯒꯣꯜꯗ ꯍꯥꯞꯆꯤꯜꯂꯤ ꯏꯆꯥꯇꯣꯝꯕ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯄꯨꯄꯨ ꯃꯪꯂꯦꯝꯅ ꯄꯤꯔꯛꯄꯅꯦ ꯅꯪꯕꯨ ꯋꯥꯗ꯭ꯔꯣ ꯄꯨꯔꯛꯄꯗ ꯋꯥꯕꯤꯗꯦꯅ ꯑꯩꯗꯤ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯈꯥꯗꯒꯤ ꯁꯤꯡ ꯆꯜꯂꯨꯏ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉꯤ ꯃꯃꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯕꯨꯡꯉꯣ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯇꯨꯔꯦꯜꯗ ꯅꯇꯣꯝꯇ ꯀꯨꯝꯕ ꯌꯥꯗꯦꯀꯣ ꯇꯨꯔꯦꯜꯗ ꯁꯨꯛꯀꯨꯝ ꯀꯨꯝꯒꯅꯨꯀꯣ ꯏꯃꯥ ꯀꯔꯤꯒꯤ ꯀꯨꯝꯕ ꯌꯥꯗ꯭ꯔꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯀꯨꯝꯕ ꯌꯥꯗꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ ꯄꯥꯛꯄ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯇꯨꯔꯦꯜ ꯃꯆꯥ ꯑꯃ ꯆꯦꯜꯂꯤ ꯏꯌꯥꯝꯄꯥꯜ ꯇꯨꯔꯦꯜ ꯍꯥꯏꯅ ꯀꯧꯏ ꯇꯨꯔꯦꯜ ꯑꯗꯨꯗ ꯄꯥꯛꯄꯒꯤ ꯃꯄꯥ ꯑꯗꯨ ꯉꯥ ꯐꯥꯕ ꯀꯨꯝꯈꯤꯕꯗꯒꯤ ꯑꯗꯨꯝ ꯀꯥꯈꯠꯂꯛꯈꯤꯗ꯭ꯔꯦ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯣꯡꯍꯨꯞ ꯇꯥꯟꯕꯒꯤ ꯃꯈꯣꯜꯁꯨ ꯍꯦꯛ ꯇꯥꯕ ꯌꯥꯎꯅꯔꯝꯃꯤ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯀꯨꯝꯅꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡ ಕನ್ನ ꯆꯨꯔꯝꯃꯤ ꯅꯣꯡ ꯈꯥꯛ ꯂꯥꯎꯕ ꯇꯧꯈꯤꯕꯗꯒꯤ ꯄꯥꯠꯇꯒꯤ ꯀꯨꯝꯊꯔꯛꯄ ꯉꯥꯃꯨ ꯎꯀꯥꯕꯤꯁꯤꯡꯅ ꯈꯣꯡꯕꯥꯜ ꯂꯨꯛꯄꯥꯜ ꯑꯗꯨꯗ ꯉꯥꯅ ꯃꯔꯥꯡ ꯀꯥꯏꯔꯝꯃꯤ ꯄꯥꯛꯄꯒꯤ ꯃꯃꯥꯁꯨ ꯉꯥ ꯑꯗꯨ ꯇꯨꯡꯒꯣꯜ ꯄꯤꯛ ꯊꯟꯅ ꯐꯥꯔꯝꯃꯤ ꯄꯥꯛꯄꯒꯤ ꯃꯃꯥꯅ ꯃꯄꯥꯜꯗꯒꯤ ꯏꯆꯥꯇꯣꯝꯕ ꯍꯩꯃꯥ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯗꯣ ꯐꯔꯦ ꯑꯩꯁꯨ ꯇꯨꯝꯂꯨꯅꯕ ꯇꯧꯔꯒꯦ ꯈꯣꯡꯕꯥꯜꯁꯨ ꯏꯁꯤꯡ ꯆꯦꯟꯕ ꯂꯦꯞꯈ꯭ꯔꯦ ꯏꯟ ꯑꯁꯦ ꯊꯥꯡꯖꯤꯜꯂꯝꯂꯒꯦ ꯃꯃꯥꯗꯨ ꯉꯥꯗꯨ ꯄꯥꯏꯔꯒ ꯁꯪ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯃꯃꯥꯅ ꯄꯥꯛꯄꯗꯨ ꯀꯧꯔꯒ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ ꯑꯗꯨꯕꯨ ꯄꯥꯛꯄꯗꯤ ꯐꯖꯅ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯨꯝꯂꯛꯇ꯭ꯔꯦ ꯋꯥꯔꯝꯃꯅꯤ ꯏꯆꯥꯁꯦ ꯃꯈꯣꯡꯁꯤꯁꯨ ꯅꯥꯄꯤꯅ ꯌꯥꯠꯄꯒꯤ ꯏ ꯂꯣꯏꯅ ꯊꯣꯛꯂꯦ ꯄꯥꯛꯄꯒꯤ ꯃꯃꯥꯗꯣ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯑꯩꯅ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯕꯁꯨ ꯏꯆꯥ ꯑꯁꯤꯗꯤ ꯀꯪꯐꯥꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯔꯝꯃꯨꯀꯣ ꯍꯦꯂꯥꯏ ꯅꯪꯅ ꯑꯩ ꯍꯤꯡꯍꯟꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯤꯡꯅꯕꯒꯤ ꯊꯧꯅꯥ ꯄꯤꯔꯤꯕꯅꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯁꯣꯟꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣꯁꯦ ꯑꯩ ꯅꯪꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯔꯒꯦ ꯊꯥꯖ ꯊꯣꯛꯇꯕ ꯑꯍꯤꯡꯕꯨ ꯉꯥꯏꯔꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯀꯧꯖꯦꯡ ꯍꯥꯔꯧꯁꯤꯡꯅꯁꯨ ꯉꯥꯏꯔꯤ ꯌꯥꯆꯪꯂꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯉꯥꯏꯔꯤ ꯇꯟꯗꯟꯁꯤꯡꯅ ꯊꯥꯖꯅ ꯂꯣꯟꯅ ꯅꯣꯛꯂꯤ ꯃꯈꯣꯏꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯨ ꯍꯔꯥꯎꯖꯔꯤ ꯑꯍꯤꯡꯒꯤ ꯑꯃꯝꯕꯕꯨ ꯎꯔꯒ ꯇꯨꯝꯂꯣꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯍꯤꯡꯁꯨ ꯍꯧꯈ꯭ꯔꯦ ꯄꯥꯛꯄꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯂꯦ ꯄꯥꯛꯄꯗꯣ ꯃꯃꯤꯠ ꯅꯣꯏꯔꯒ ꯃꯃꯥꯕꯨ ꯀꯧꯔꯒ ꯊꯣꯛꯂꯛꯏ ꯏꯃꯥ ꯍꯥꯎ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯄꯥꯛꯄꯒꯤ ꯃꯃꯥꯗꯣ ꯏꯟ ꯆꯤꯡꯂꯤ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯦ ꯌꯨꯝꯗ ꯏꯇꯣꯝꯇ ꯂꯩꯕ ꯀꯤꯌꯦ ꯍꯣꯏ ꯉꯁꯤ ꯆꯠꯂꯗꯕꯅꯤ ꯅꯪꯅꯦ ꯃꯅꯨꯡꯗꯒꯤ ꯐꯤꯒ ꯆꯥꯛ ꯍꯥꯞꯄꯛꯄ ꯀꯣꯜ ꯑꯗꯨꯒꯗꯣ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕ ꯍꯧꯔꯝꯃꯣ ꯑꯩ ꯏꯟꯁꯦ ꯁꯤꯗꯣꯛꯂꯒ ꯃꯅꯤꯡꯗ ꯊꯅꯝꯒꯦ ꯃꯃꯥ ꯇꯨꯀꯨꯕꯤꯒ ꯃꯤꯅꯨꯕꯤꯒ ꯉꯔꯥꯡ ꯆꯔꯥ ꯍꯦꯜꯂꯝꯃꯅꯤꯌꯦ ꯃꯣꯏ ꯑꯅꯤ ꯋꯥꯔꯝꯃꯅꯤꯌꯦ ꯅꯪꯕꯨ ꯉꯔꯥꯡ ꯃꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯄꯤꯖꯔꯝꯗ꯭ꯔꯕ꯭ꯔꯥ ꯄꯤꯖꯔꯝꯃꯦ ꯑꯗꯣ ꯃꯣꯏ ꯕꯣꯏꯆꯥ ꯍꯣꯏꯒꯤ ꯍꯨꯏ ꯐꯠꯇꯕꯗꯨꯅ ꯑꯩꯈꯣꯏ ꯇꯨꯀꯨꯕꯤꯗꯅꯦ ꯉꯔꯥꯡ ꯆꯥꯛ ꯆꯥꯔꯤꯀꯥꯟꯗ ꯆꯤꯛꯄꯤ ꯃꯥꯅ ꯃꯨꯜꯂꯒ ꯂꯣꯏꯅ ꯆꯥꯔꯝꯃꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯦ ꯃꯃꯥ ꯃꯆꯥꯗꯣ ꯄꯥꯠꯇꯒꯤ ꯀꯥꯔꯛꯂꯦ
ꯄꯥꯛꯄ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯁꯝꯂꯒ ꯉꯔꯥꯡ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯎꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯆꯠꯂꯤ꯫ ꯃꯃꯥꯁꯨ ꯄꯥꯛꯄꯒꯤ ꯋꯥꯔꯤꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯥꯔꯤ꯫ ꯃꯃꯥ ꯃꯆꯥ ꯌꯨꯝ ꯌꯧꯔꯛꯄꯗ ꯊꯣꯡꯒꯥꯜꯗ ꯄꯥꯛꯄꯒꯤ ꯍꯨꯏꯗꯨ ꯃꯉꯛꯁꯝꯗ ꯏ ꯊꯣꯛꯂꯒ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦꯍꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕꯤꯁꯤꯕꯣ? ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯥꯛꯄꯒꯤ ꯍꯨꯏ ꯑꯉꯥꯡꯕꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯕꯣꯏꯆꯥꯒꯤ ꯍꯨꯏꯅ ꯆꯤꯛꯄꯒꯤ ꯁꯤꯕꯅꯤꯅ ꯄꯥꯛꯄꯗꯨ ꯍꯨꯏꯗꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯞꯂꯝꯃꯤ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯥꯛꯄꯒꯤ ꯃꯃꯥꯅ ꯄꯥꯛꯄꯒꯤ ꯍꯨꯏ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯍꯜ ꯑꯃꯒ ꯃꯧ ꯅꯍꯥ ꯈꯔ ꯄꯥꯛꯄ ꯍꯣꯏꯗ ꯂꯣꯡꯊ꯭ꯔꯥꯏꯌꯣ ꯂꯣꯡꯉꯣ ꯄꯥꯏꯔꯒ ꯄꯥꯛꯄꯒꯤ ꯃꯃꯥꯗ ꯉꯥ ꯐꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯛꯄꯅ ꯃꯃꯥꯒꯁꯨ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯥꯔꯤ꯫ ꯄꯥꯛꯄꯁꯨ ꯀꯣꯜ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯁꯪꯗꯨꯅ ꯏꯁꯤꯡ ꯀꯟꯅ ꯆꯥꯏꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯍꯜ ꯑꯗꯨꯅ "ꯍꯣ ꯊꯥꯖꯃꯥꯟꯕꯤ, ꯅꯪꯕꯨ ꯇꯥꯕꯔꯣ?" "ꯇꯥꯔꯦ ꯇꯥꯔꯦ ꯏꯆꯦ, ꯀꯩ ꯂꯩꯔꯒꯦ ꯏꯆꯦ?" "ꯇꯨꯔꯦꯜꯗꯅꯦ ꯉꯥ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏ, ꯉꯥ ꯐꯥꯔꯨꯁꯦ, ꯂꯣꯏꯁꯤꯜꯂꯛꯑꯣ." "ꯀꯔꯝꯕ ꯇꯨꯔꯦꯜꯗꯅꯣ ꯏꯆꯦ?" "ꯏꯌꯥꯝꯄꯥꯜ ꯃꯔꯤꯜꯗ ꯇꯦꯡꯉꯨꯁꯤ꯫ ꯉꯥꯀꯤꯆꯧ, ꯉꯥꯆꯤꯛ, ꯉꯥꯀ꯭ꯔꯥ ꯌꯥꯝ ꯂꯩꯍꯧꯔꯕꯅꯤ꯫ ꯅꯇꯩꯁꯨꯅꯦ ꯉꯁꯥꯏ ꯑꯋꯥꯡꯂꯣꯝꯒꯤ ꯁꯣꯏꯗꯨꯗ ꯂꯨ ꯀꯥꯏꯕ ꯆꯠꯄꯗ ꯁꯣꯏꯃꯥꯡꯗꯁꯨꯅꯦ ꯉꯥꯁꯦꯞꯅ ꯁꯧ ꯁꯥꯍꯧꯔꯦ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯨ ꯊꯨꯅ." "ꯍꯣꯏ ꯏꯆꯦ, ꯑꯩ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇ ꯆꯥꯊꯣꯛꯂꯒ ꯊꯣꯔꯛꯂꯒꯦ." "ꯏꯆꯥꯇꯣꯝꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ." ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯄꯥꯛꯄꯒꯤ ꯃꯃꯥꯗꯨ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯒ ꯇꯨꯔꯦꯜꯂꯣꯝꯗ ꯂꯣꯡ ꯈꯣꯟꯕ ꯀꯨꯝꯊꯈ꯭ꯔꯦ꯫ ꯄꯥꯛꯄꯁꯨ ꯍꯨꯏ ꯃꯆꯥ ꯑꯗꯨꯒ ꯁꯥꯟꯅꯔꯒ ꯂꯩꯍꯧꯏ꯫ ꯃꯧꯁꯤꯡꯗꯨ ꯇꯨꯔꯦꯜꯗ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯂꯣꯡ ꯈꯣꯜꯂꯤ꯫ ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ "ꯏꯆꯦ ꯊꯥꯖ, ꯑꯩꯅ ꯇꯨꯝꯃꯦ ꯍꯧꯒꯠꯄꯒ ꯂꯩꯀꯥꯏ ꯀꯣꯏꯔꯤꯁꯦ ꯆꯥꯛ ꯊꯣꯡꯗꯅꯕꯅꯤ꯫ ꯉꯥ ꯐꯥꯕ ꯆꯠꯂꯤꯕꯁꯤꯁꯨ ꯃꯗꯨꯒꯤꯅꯤ꯫ ꯑꯉꯥꯡꯗꯨꯗꯤ ꯏꯅꯦꯝꯄꯣꯛꯇ ꯄꯤꯁꯜꯂꯝꯂꯕꯅꯤ." ꯃꯧ ꯑꯍꯜ ꯑꯗꯨꯅ "ꯆꯥꯛ ꯊꯣꯡꯕ, ꯋꯥꯏꯔꯦꯝ ꯇꯩꯕ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯃꯈꯜ ꯑꯃꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯑꯗꯨꯒ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯕꯛꯅꯤ ꯍꯥꯏꯅꯁꯨ ꯈꯔ ꯈꯟꯗꯣꯛꯀꯗꯕꯅꯤꯅꯦꯍꯦ꯫ ꯁꯨꯝ ꯇꯧꯈ꯭ꯔꯕꯗꯤꯅꯦ ꯍꯩꯅꯔꯛꯄꯅꯤ, ꯋꯥꯔꯛꯇꯕꯅꯤ꯫ ꯑꯇꯟꯕ ꯃꯤꯗꯤꯅꯦ ꯋꯥꯗꯕ ꯊꯕꯛ ꯂꯩꯇꯕꯅꯤ." "ꯇꯟꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯆꯦ, ꯃꯌꯥꯝꯒꯤꯕꯨ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯒꯗ꯭ꯔꯣ? ꯏꯇꯣꯝꯇꯔꯣ ꯏꯃꯨꯡꯗꯨꯗ ꯆꯥꯔꯤꯕ ꯆꯥꯛꯁꯤꯕꯣ? ꯃꯣꯏꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯇꯧꯐꯝ ꯊꯣꯛꯇꯦ." "ꯏꯕꯦꯝꯃ, ꯃꯤꯅ ꯇꯧꯗꯦꯅ ꯅꯪꯁꯨ ꯑꯃꯨꯛ ꯇꯧꯔꯨꯅꯨ꯫ ꯑꯗꯨꯗꯤꯅꯦ ꯅꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯅꯅꯦꯝꯄꯣꯛꯅ ꯇꯧꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯥ? ꯅꯣꯏ ꯃꯧ ꯃꯁꯦꯜ ꯏꯅꯔꯤꯉꯩꯗ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦꯗꯀꯣ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯁꯦ." "ꯏꯆꯦ, ꯑꯗꯨꯒꯤ ꯅꯠꯇꯦ, ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯁꯨ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯌꯥꯝ ꯂꯧꯇꯥꯅꯩꯗ, ꯍꯩꯅꯗꯦ." "ꯑꯣ, ꯆꯞ ꯃꯥꯟꯅ ꯇꯧꯔꯤꯕꯅꯤ ꯅꯣꯏ ꯑꯅꯤꯗꯣ, ꯑꯗꯨꯗꯤ ꯌꯥꯅꯗ꯭ꯔꯤꯕꯗꯣ." ꯄꯥꯛꯄꯒꯤ ꯃꯃꯥꯅ "ꯏꯆꯦ, ꯃꯃꯥꯡꯂꯣꯝꯗ ꯀꯥꯈꯠꯁꯤꯔꯥ? ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯁꯤꯗꯅꯦ ꯅꯞꯄꯒ ꯃꯇꯣꯟꯗꯒꯤ ꯈꯣꯟꯊꯔꯛꯁꯤ꯫ ꯏꯆꯦ, ꯉꯥ ꯂꯩꯇꯕ ꯃꯥꯜꯂꯦ ꯍꯟꯗꯛꯁꯦ. ꯅꯣꯡ ꯆꯨꯗꯕꯁꯤꯗ ꯏꯔꯤꯜꯗꯒꯤ ꯉꯥ ꯏꯀꯥ ꯀꯥꯔꯛꯇꯕ ꯃꯥꯜꯂꯦ. ꯃꯍꯧꯁꯥ ꯁꯥꯔꯦꯡ ꯃꯆꯥ ꯃꯆꯥ ꯀꯥꯔꯛꯄꯗꯨꯁꯨ ꯍꯟꯗꯛꯇꯤ ꯎꯗꯦ." "ꯍꯣꯏꯅꯦ, ꯉꯥ ꯑꯃꯠꯇꯁꯨ ꯂꯥꯛꯇꯦ. ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯨꯝꯊꯔꯛꯄꯅꯤ." "ꯇꯨꯔꯦꯜ ꯃꯇꯣꯟꯗꯒꯤ ꯈꯣꯟꯊꯔꯛꯂꯁꯦ, ꯀꯥꯟꯅꯗꯦ, ꯅꯨꯃꯤꯠꯁꯨ ꯍꯥꯏꯊꯔꯛꯂꯦ, ꯊꯦꯡꯈ꯭ꯔꯅꯤ." ꯄꯥꯛꯄꯒꯤ ꯃꯃꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯒ ꯇꯨꯔꯦꯜ ꯃꯇꯣꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯄꯥꯛꯄ ꯊꯣꯡꯒꯥꯜꯗ ꯍꯨꯏ ꯑꯗꯨ ꯄꯝꯂꯒ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯁꯨ ꯉꯥ ꯈꯔ ꯐꯥꯔꯒ ꯀꯥꯈꯠꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯛꯄꯒꯤ ꯃꯃꯥꯗꯤ ꯌꯥꯎꯔꯛꯄ ꯎꯗꯦ꯫ ꯄꯥꯛꯄꯅ "ꯏꯃꯥꯕꯣꯛ, ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯃꯥꯗꯤ?" "ꯅꯃꯥꯗꯨꯕꯨ ꯑꯩꯈꯣꯏꯒ ꯀꯥꯔꯛꯃꯤꯟꯅꯈꯤꯕꯅꯤꯅꯦꯍꯦ, ꯑꯃꯨꯛ ꯂꯩꯍꯧꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯄꯥꯛꯄ, ꯅꯪ ꯇꯨꯔꯦꯜꯗꯅꯦ ꯑꯃꯨꯛ ꯀꯨꯝꯊꯔꯨꯆꯣ. ꯅꯃꯥꯗꯣ ꯑꯋꯥꯡꯂꯣꯝꯒꯤ ꯅꯄꯨ ꯃꯪꯂꯦꯝꯒꯤ ꯁꯣꯏ ꯑꯃ ꯁꯥꯕꯗꯣ ꯑꯗꯣꯝꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ, ꯃꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ." "ꯍꯣꯏ ꯏꯃꯥꯕꯣꯛ." ꯄꯥꯛꯄꯁꯨ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯇꯨꯔꯦꯜ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯦ꯫ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯒꯤ ꯁꯤꯡꯃꯨꯠ ꯏ ꯍꯧꯔꯤꯕ ꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯇꯨꯅ ꯁꯣꯏ ꯁꯥꯐꯝꯂꯣꯝꯗ ꯀꯤꯅ ꯂꯥꯛꯏ꯫ ꯄꯥꯛꯄꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫
ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯥꯛꯄꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈ꯭ꯔꯕꯅꯤ꯫ ꯄꯥꯛꯄ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯤꯕꯤꯗꯦ, ꯀꯤꯕꯤꯗꯦ, ꯀꯤꯕꯤꯗꯦ꯫ ꯍꯩꯕꯣꯡ ꯃꯄꯥ ꯌꯧꯕꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯂꯥꯏ ꯇꯤꯟ ꯊꯥꯗꯣꯛꯂꯝꯕꯒꯤ ꯌꯥꯡꯀꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯛ ꯈꯔꯒ ꯂꯥꯏꯐꯗꯤꯕꯤ ꯑꯁꯥꯕ ꯑꯃꯒꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯌꯥꯡꯀꯣꯛꯇꯣ ꯎꯕꯗ ꯄꯥꯛꯄ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯒꯝ ꯒꯝ ꯆꯠꯂꯤ꯫ ꯑꯩꯒꯤꯁꯨ ꯂꯥꯏ ꯂꯩ ꯍꯥꯏ ꯄꯨꯄꯨ ꯃꯪꯂꯦꯝꯅ, ꯑꯗꯨꯅ ꯀꯤꯕꯤꯗꯦ꯫ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯥꯏꯐꯗꯤꯕꯤ ꯑꯁꯦ ꯑꯩꯒꯤꯁꯨ ꯑꯃ ꯂꯩꯉꯣ꯫ ꯍꯩꯕꯣꯡ ꯃꯊꯛꯇꯒꯤ ꯎꯒꯤ ꯃꯁꯥ ꯑꯀꯪꯕ ꯑꯃ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯇꯦꯛꯂꯒ ꯍꯦꯛ ꯇꯥꯔꯛꯏ꯫ ꯄꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯑꯗꯨꯒ ꯄꯦꯔꯤ ꯄꯦꯔꯤ, ꯏꯃꯥ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯏꯃꯥ! ꯄꯥꯛꯄ ꯁꯨꯠ ꯀꯞꯂꯒ ꯁꯣꯏꯁꯥꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯔꯥꯞꯄꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏꯗꯣ ꯑꯋꯥꯡ ꯑꯣꯜꯂꯒ ꯂꯣꯡ ꯈꯣꯜꯂꯒ ꯂꯩꯕ ꯄꯥꯛꯄꯅ ꯎꯔꯝꯃꯤ꯫ ꯃꯝꯁꯤꯜꯂꯛꯄꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯁꯨꯛꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯏ꯫ ꯄꯥꯛꯄꯅ, ꯏꯃꯥ! ꯄꯥꯛꯄꯅ ꯃꯃꯥ ꯀꯧꯕ ꯑꯗꯨ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯄꯥꯛꯊꯔꯒ ꯂꯣꯡ ꯑꯗꯨꯝ ꯈꯣꯜꯂꯒ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ, ꯏꯃꯥ! ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯛꯄꯗꯨ ꯈꯔ ꯈꯔ ꯇꯨ ꯆꯨꯡꯉꯤ꯫ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅꯤ ꯏꯃꯥ꯫ ꯏꯃꯥ, ꯌꯨꯝꯗ ꯀꯥꯔꯁꯤ, ꯊꯦꯡꯉꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯌꯨꯝꯗ ꯍꯜꯂꯝꯃꯣ꯫ ꯑꯩ ꯁꯤꯗꯒꯤ ꯉꯥ ꯈꯔꯁꯦ ꯐꯥꯔꯒ ꯀꯥꯈꯠꯂꯛꯑꯒꯦ꯫ ꯏꯃꯥ, ꯌꯥꯝ ꯊꯦꯡꯉꯤ, ꯌꯨꯝ ꯌꯧꯕꯗ ꯃꯝꯃꯅꯤꯌꯦ꯫ ꯅꯨꯄꯤꯗꯨ ꯏꯁꯩ ꯉꯪꯂꯒ ꯇꯨꯃꯤꯟꯅ ꯄꯥꯛꯊꯔꯒ ꯂꯣꯡ ꯑꯗꯨꯝ ꯈꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ꯫ ꯑꯃꯝꯕꯁꯤꯗꯕꯨ ꯀꯤꯌꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯀꯥꯔꯝꯃꯣ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯛꯈꯤꯒꯦꯀꯣ꯫ ꯄꯥꯛꯄ ꯃꯔꯥꯏꯕꯛꯇꯒꯤ ꯍꯨꯃꯥꯡ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯃꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯈꯞ ꯈꯞ ꯆꯤꯡꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯨꯏ꯫ ꯏꯃꯥ, ꯏꯃꯥ, ꯏꯇꯣꯝ ꯆꯠꯄ ꯀꯤꯌꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯛꯄꯗ ꯂꯩꯊꯣꯛꯂꯒ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯆꯠꯂꯣꯍꯦ! ꯅꯪ ꯌꯥꯝ ꯌꯦꯠꯅꯤꯡꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯅꯤꯡꯕ꯭ꯔꯥ ꯍꯥ? ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯥꯛꯄꯗꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯖꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯄꯨꯝꯇꯣꯏ ꯇꯣꯏꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯆꯣꯡꯊꯣꯛꯂꯒ ꯃꯃꯥꯏꯗ ꯊꯥꯔꯥꯛ ꯊꯥꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯤ꯫ ꯃꯃꯥꯏꯒꯤ ꯎꯟꯁꯥ ꯈꯔꯁꯨ ꯈꯗꯥꯡꯗ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯌꯥꯜꯂꯤ꯫ ꯄꯥꯛꯄ ꯂꯥꯎꯔꯒ ꯀꯟꯅ ꯀꯟꯅ ꯀꯞꯂꯒ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯏ꯫ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯍꯩ ꯃꯍꯩ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯆꯦꯟꯊꯣꯛꯅꯩ꯫ ꯄꯥꯛꯄ ꯇꯨꯔꯦꯜꯗꯒꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯀꯞꯄꯒ ꯆꯦꯟꯊꯣꯔꯛꯄꯗ ꯄꯥꯛꯄꯒꯤ ꯃꯃꯥ ꯊꯥꯖꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯉꯥ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯛꯄ ꯃꯃꯥꯗ ꯎꯕꯗ ꯆꯦꯟꯁꯤꯜꯂꯒ ꯀꯣꯜꯂꯤ, ꯑꯗꯨꯒ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯄꯨꯄꯨ ꯃꯪꯂꯦꯝꯁꯨ ꯌꯥꯎꯔꯛꯏ꯫ ꯉꯥ ꯐꯥꯃꯤꯟꯅꯔꯨꯕꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯔꯦ꯫ ꯊꯥꯖꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯥꯛꯄꯕꯨ ꯄꯝꯂꯒ ꯊꯦꯝꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯥꯇꯣꯝꯕ ꯅꯪꯕꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ, ꯀꯥꯏ ꯆꯠꯂꯨꯒꯦ? ꯄꯥꯛꯄꯅ ꯇꯨꯔꯦꯜꯗ ꯀꯨꯝꯂꯨꯕꯒꯤ ꯃꯔꯝ, ꯇꯨꯔꯦꯜꯗ ꯊꯦꯡꯅꯔꯛꯄ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯋꯥꯔꯤ ꯂꯤꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ ꯏꯄꯨ ꯃꯪꯂꯦꯝꯅ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯑꯣ, ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯀꯅꯥ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯔꯔꯣꯏꯗꯣ꯫ ꯏꯄꯨ ꯃꯪꯂꯦꯝꯅ ꯁꯥꯎꯔꯒ, ꯉꯁꯤꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯇꯨꯔꯦꯜ ꯑꯗꯨ ꯀꯨꯝꯂꯨꯕꯒꯦ ꯍꯥ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯑꯃꯨꯛ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯁꯣꯏ ꯁꯥꯐꯝꯂꯣꯝꯗ ꯆꯠꯍꯜꯂꯨꯔꯤꯕꯅꯣ ꯍꯥ? ꯉꯁꯥꯏꯒꯤ ꯃꯧ ꯑꯍꯜ ꯑꯃ ꯌꯥꯎꯕꯗꯨ ꯏꯄꯨ ꯃꯪꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯅꯤ꯫ ꯃꯧ ꯑꯗꯨꯅ, ꯑꯩꯅ ꯍꯧꯔꯒ ꯀꯨꯝꯂꯨꯕꯅꯤ, ꯃꯊꯣꯡ ꯍꯨꯛꯇꯕ ꯁꯥꯔꯗꯅ ꯅꯪ ꯉꯁꯤ ꯈꯪꯂꯣꯏꯗ꯭ꯔꯥ? ꯏꯄꯨ ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯩꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯝꯕ ꯌꯥꯗꯦ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯣꯏꯗ? ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯔꯨꯕ ꯃꯆꯤꯟ ꯀꯟꯕꯤ ꯑꯃ ꯌꯥꯎꯕꯗꯨꯅ, ꯏꯇꯩꯅ ꯁꯣꯏꯃꯥꯡꯗ ꯉꯥꯁꯦꯞ ꯌꯥꯝꯅ ꯆꯥꯍꯧꯋꯦ ꯍꯥꯏꯅ ꯏꯆꯦꯗ ꯍꯥꯏꯕꯒꯤ ꯀꯨꯝꯂꯨꯕꯅꯦ꯫ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈ꯭ꯔꯤꯕ ꯍꯥ? ꯅꯣꯏꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯍꯦꯛ ꯀꯨꯝꯂꯨꯕꯗ ꯇꯝꯅꯕꯗ ꯂꯣꯏꯔꯅꯤꯅꯦ ꯑꯍꯤꯡ ꯑꯁꯦ꯫ ꯊꯥꯖꯅ, ꯏꯇꯩ, ꯍꯣꯔꯦꯟ ꯏꯆꯦꯒ ꯄꯨꯟꯅ ꯑꯃꯨꯛꯇ ꯂꯩꯃꯤꯟꯅꯁꯦ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯃꯝꯁꯤꯜꯂꯛꯂꯦ꯫ ꯆꯥꯛ ꯏꯁꯤꯡꯗꯣ ꯉꯟꯅ ꯆꯥꯊꯣꯛꯅꯕ ꯇꯧꯅꯣ꯫ ꯃꯩ ꯑꯔꯩꯕ ꯂꯣꯏꯅ ꯊꯥꯜꯂꯒ ꯊꯝꯃꯨ꯫ ꯃꯩ ꯉꯥꯜꯂꯕꯗꯤ ꯌꯨꯝꯗ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯩ ꯊꯥꯟꯒꯗꯕꯅꯤ꯫ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗꯅꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ꯫
ꯄꯥꯛꯄꯅ ꯊꯦꯡꯅꯔꯛꯄ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯁꯨꯃꯥꯡ ꯈꯨꯗꯤꯡꯒꯤ ꯁꯨꯝꯕꯜ ꯁꯨꯔꯛꯀꯅꯤ ꯑꯗꯨꯒ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯀꯅꯤ ꯑꯗꯨꯗꯒꯤꯅꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯨꯝ ꯁꯛꯑꯒ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯃꯠꯇ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯦ ꯇꯨꯝꯍꯟꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯇꯨꯝꯅꯤꯡꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯈ꯭ꯔꯕ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ ꯅꯨꯃꯤꯗꯥꯡ ꯏꯄꯨ ꯃꯪꯂꯦꯝ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯖ ꯄꯥꯛꯄ ꯃꯣꯏ ꯃꯔꯤ ꯊꯥꯖꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯐꯨꯡꯒꯥꯗ ꯃꯩ ꯆꯥꯎꯅ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯏꯄꯨ ꯃꯪꯂꯦꯝꯅ ꯄꯥꯛꯄꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯏꯁꯨꯇꯣꯝꯕ ꯅꯄꯥꯗꯣ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯚꯨꯠ ꯅꯨꯄꯤꯗꯣ ꯑꯣꯛꯅꯈꯤꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯂꯩꯕ ꯚꯨꯠ ꯅꯨꯄꯤꯗꯣ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯎꯕ ꯌꯥꯔꯣꯏ ꯂꯥꯏ ꯑꯣꯛꯅꯔꯒ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯨ ꯎꯕ ꯌꯥꯔꯣꯏ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯊꯦꯡꯅꯔꯕꯗꯤ ꯂꯥꯏ ꯑꯣꯛꯅꯔꯣꯏ ꯑꯍꯤꯡꯗ ꯅꯥꯎꯁꯨꯝ ꯏꯁꯩ ꯌꯥꯝꯅ ꯑꯀꯤꯕ ꯑꯃ ꯁꯛꯂꯒ ꯇꯝꯅꯒꯗꯧꯔꯤꯕꯅꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯌꯨ ꯄꯨꯄꯨ ꯑꯩꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯅꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯌꯥꯝꯅ ꯑꯣꯛꯇꯦ ꯏꯃꯥꯕꯨ ꯌꯥꯝꯅ ꯑꯣꯠꯅꯩꯕꯤ ꯏꯄꯨ ꯃꯪꯂꯦꯝ ꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯍꯥꯏꯐꯦꯠ ꯆꯦꯜꯂꯤ ꯅꯨꯃꯤꯠꯇꯣ ꯏꯃꯥꯗꯣ ꯂꯧꯕꯨꯛꯇꯒꯤ ꯐꯧ ꯈꯨꯜꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯑꯗꯨꯒ ꯏꯃꯥꯒ ꯏꯕꯥꯅꯤ ꯁꯨꯝꯕꯜꯗ ꯐꯧ ꯁꯨꯔꯤ ꯁꯨꯃꯥꯡꯗ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯏꯃꯥꯅ ꯄꯣꯔꯤ ꯏꯃꯥꯒ ꯑꯩꯒꯅ ꯐꯧ ꯑꯗꯨ ꯁꯨꯔꯤꯉꯩ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨ ꯀꯞꯂꯛꯏ ꯏꯄꯥꯗꯨꯁꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯇꯥꯟꯖꯥꯅꯤ ꯏꯃꯥꯅ ꯁꯨꯝꯕꯜꯗ ꯊꯝꯂꯒ ꯏꯅꯥꯎꯅꯨꯄꯥ ꯑꯗꯣ ꯀꯞꯄ ꯊꯦꯝꯕ ꯑꯣꯏꯅ ꯃꯕꯨꯛ ꯄꯤꯊꯛꯂꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯏ ꯏꯃꯥꯅ ꯏꯅꯥꯎꯅꯨꯄꯥ ꯑꯗꯣ ꯀꯞꯄ ꯊꯦꯝꯕ ꯑꯣꯏꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯃ ꯁꯛꯂꯛꯏ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯨ ꯆꯨꯡꯉꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯏꯃꯥꯒꯤ ꯏꯁꯩ ꯑꯗꯣ ꯇꯥꯔꯤꯉꯩ ꯅꯥꯀꯜꯗ ꯊꯝꯕ ꯁꯨꯝꯕꯜ ꯃꯆꯩ ꯑꯗꯣ ꯄꯥꯏꯔꯒ ꯏꯄꯥꯅ ꯏꯃꯥꯒꯤ ꯃꯃꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯀꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯄꯥꯅ ꯌꯨ ꯉꯥꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯌꯣꯛꯄ ꯍꯩꯇ꯭ꯔꯗꯤ ꯑꯉꯥꯡꯗꯣ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯕ ꯑꯗꯨꯒ ꯑꯉꯥꯡ ꯊꯦꯝꯕ ꯍꯩꯇ꯭ꯔꯕꯗꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯕꯅꯤ ꯏꯄꯨ ꯃꯪꯂꯦꯝ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ ꯏꯃꯥꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯐꯥꯎꯕ ꯆꯤꯝꯕꯥꯜꯗꯒꯤ ꯃꯈꯣꯜ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯏꯅꯥꯎꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯃꯕꯨꯛ ꯄꯤꯊꯛ ꯄꯤꯊꯛꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥ ꯄꯤꯛꯈ꯭ꯔꯕꯗꯨꯗ ꯑꯃꯨꯛ ꯁꯨꯝꯕꯜ ꯃꯆꯩ ꯑꯗꯨꯅ ꯀꯟꯁꯤꯟꯕꯤꯈꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯐꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯈꯤ ꯏꯃꯥꯒ ꯏꯅꯥꯎꯅꯨꯄꯥꯒꯗꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯅꯤꯡ ꯑꯁꯤꯗ ꯏꯄꯥꯅ ꯍꯥꯠꯇꯣꯛꯂꯒ ꯊꯥꯊꯈꯤꯕꯅꯤ ꯑꯋꯥꯡꯂꯣꯝꯒꯤ ꯁꯣꯏ ꯁꯥꯐꯝꯗ ꯏꯃꯥꯒ ꯏꯅꯥꯎꯅꯨꯄꯥꯒꯒꯤ ꯍꯛꯆꯥꯡꯗꯣ ꯐꯅ ꯀꯨꯏꯅ ꯄꯜꯂꯒ ꯂꯩꯔꯝꯕꯅꯤ ꯏꯄꯨ ꯃꯪꯂꯦꯝ ꯍꯦꯛ ꯍꯦꯛ ꯀꯞꯄꯤ ꯏꯃꯥꯗꯣ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗꯅ ꯍꯦꯛ ꯁꯤꯈꯤꯗꯀꯣ ꯏꯃꯥꯒꯤ ꯑꯀꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯇꯥꯒꯗꯧꯔꯤ ꯄꯨꯄꯨ ꯀꯞꯀꯅꯣ ꯑꯩꯅ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯋꯥꯈꯜ ꯆꯣꯏꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯈꯔ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯈꯤꯁꯨ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯍꯥꯏ ꯅꯃꯥꯕꯣꯛ ꯑꯁꯤꯗꯤ ꯑꯩꯅ ꯐꯔꯛꯂꯒ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯂꯧꯅ ꯂꯩꯅꯈꯤꯕꯅꯤ ꯏꯄꯨꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯁꯨꯃꯥꯡꯗ ꯁꯨꯝꯕꯜ ꯁꯨꯕꯒꯤ ꯃꯈꯣꯜ ꯇꯣꯛ ꯇꯣꯛ ꯂꯥꯎꯕ ꯑꯃ ꯇꯥꯔꯛꯏ ꯃꯣꯏ ꯃꯔꯤ ꯇꯨꯃꯤꯟ ꯂꯩ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯦ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯨꯡꯒꯥꯗ ꯃꯩ ꯆꯥꯎꯅ ꯆꯥꯎꯅ ꯍꯧꯗꯨꯅ ꯂꯩꯕ ꯍꯧꯅꯈ꯭ꯔꯦ ꯌꯨꯝ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡ ꯇꯨꯝꯗꯅꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯍꯤꯡ ꯑꯗꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯈꯨꯜ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯊꯪꯅꯕ ꯈꯨꯜꯁꯤꯡ ꯑꯗꯨꯁꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯅꯔꯝꯃꯤ ꯂꯩꯀꯥꯏ ꯑꯗꯨ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯨ ꯇꯥꯕ ꯉꯝꯅꯗꯕꯗꯒꯤ ꯅꯥꯀꯣꯡ ꯃꯩꯅꯕ ꯀꯌꯥꯁꯨ ꯌꯥꯎꯅꯔꯝꯃꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯂꯩꯀꯥꯏ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯇꯝꯅꯔꯝꯂꯒ ꯄꯥꯛꯄꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯗ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯒ ꯊꯣꯡ ꯑꯃꯨꯛꯃꯨꯛ ꯅꯣꯝꯕ ꯍꯧꯔꯛꯏ ꯊꯣꯡ ꯍꯥꯡꯉꯣ ꯏꯃꯥ ꯂꯥꯛꯑꯦ ꯃꯩ ꯃꯨꯊꯠꯂꯣ ꯃꯩꯁꯦ ꯌꯥꯝ ꯁꯥꯏꯌꯦ ꯏꯄꯨ ꯃꯪꯂꯦꯝꯅ ꯀꯤꯕ ꯌꯥꯗꯦꯀꯣ ꯏꯆꯥꯁꯥ ꯍꯦꯛ ꯀꯤꯕꯗ ꯃꯥꯅ ꯉꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯦ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯃꯩꯗꯨ ꯆꯥꯎꯅ ꯊꯥꯁꯤ ꯁꯤꯡ ꯋꯥꯏ ꯍꯥꯞꯆꯤꯜꯂꯨ ꯊꯣꯡꯖꯤꯟꯗ
ꯑꯉꯥꯡ ꯁꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯑꯩꯒꯤ ꯏꯆꯥ ꯁꯨꯝꯕꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯁꯦ ꯅꯣꯏꯁꯨ ꯇꯥꯎ꯫ ꯊꯣꯡ ꯍꯥꯡꯉꯨ꯫ ꯏꯇꯩ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯅꯩꯔꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯄꯥꯛꯄꯅ ꯊꯦꯡꯅꯔꯨꯕꯒꯤꯅꯤ꯫ ꯏꯁꯨ ꯑꯁꯤꯅꯤ ꯃꯥꯅ ꯍꯥꯠꯀꯦ ꯈꯜꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯅꯄꯨ ꯂꯩꯔꯤ, ꯀꯤꯕ ꯌꯥꯗꯦ꯫ ꯃꯃꯥꯏ ꯑꯗꯨꯗ ꯃꯩꯅ ꯆꯨꯒꯗꯕꯅꯤ꯫ ꯄꯥꯛꯄꯁꯨ ꯁꯨꯠ ꯀꯞꯄꯤ, ꯑꯗꯨꯒ ꯃꯃꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯃꯥꯏꯗꯣ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯎꯞꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯏꯄꯨ ꯃꯪꯂꯦꯝꯒꯤ ꯅꯨꯄꯤꯅ, ꯅꯣꯡꯁꯤꯕꯨ ꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣ ꯉꯁꯤꯁꯤꯕꯣ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦꯕꯣ꯫ ꯃꯄꯥꯟꯗꯒꯤ ꯁꯨꯝꯕꯜ ꯑꯃꯨꯛ ꯀꯟꯅ ꯁꯨꯔꯛꯏ, ꯑꯗꯨꯒ ꯊꯣꯡꯗ ꯁꯨꯝꯕꯜ ꯃꯆꯩꯅ ꯄꯣꯞ ꯂꯥꯎꯅ ꯀꯟꯅ ꯊꯣꯝꯂꯛꯏ꯫ ꯊꯣꯡ ꯍꯥꯡꯉꯣ, ꯑꯩ ꯀꯧꯕ ꯂꯥꯛꯑꯝꯕꯗꯥꯏꯅꯦ ꯇꯨꯔꯦꯜꯗ꯫ ꯇꯨꯝꯃꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ꯫ ꯊꯣꯡꯗꯨ ꯀꯟꯅ ꯑꯃꯨꯛ ꯅꯣꯝꯃꯤ, ꯑꯗꯨꯒ ꯃꯅꯤꯡ ꯃꯌꯥꯗ ꯅꯣꯛꯇꯨꯅ ꯊꯣꯏꯕꯕꯨ ꯀꯧꯔꯒ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯏꯄꯨ ꯃꯪꯂꯦꯝꯅ ꯃꯩꯔꯥ ꯑꯆꯧꯕ ꯑꯃ ꯆꯨꯈꯠꯂꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯩꯔꯥꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯏꯟꯅꯔꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ, ꯍꯦ, ꯃꯩ ꯃꯨꯊꯠꯂꯨ, ꯃꯩꯁꯦ ꯌꯥꯝ ꯁꯥꯏꯌꯦ꯫ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯀꯟꯅ ꯅꯣꯝꯂꯛꯏ꯫ ꯏꯄꯨ ꯃꯪꯂꯦꯝꯅ ꯃꯅꯤꯡꯊꯣꯡ ꯃꯄꯥꯗ ꯃꯩꯔꯥꯗꯨ ꯊꯥꯡꯖꯤꯜꯂꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ, ꯃꯩ ꯆꯥꯛꯏ, ꯃꯩꯁꯦ ꯌꯥꯝ ꯁꯥꯔꯦ, ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯍꯦ꯫ ꯅꯣꯡꯁꯨ ꯈꯔ ꯉꯥꯜꯂꯛꯄꯒ ꯕꯨꯠ ꯅꯨꯄꯤꯗꯨ ꯏꯁꯩ ꯁꯛꯇꯨꯅ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯦ꯫ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯤꯕ ꯍꯦꯟꯃꯟꯗꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯈꯞꯅꯕꯁꯨ ꯌꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯨꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯨꯟꯅ ꯇꯤꯜꯂꯝꯃꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯀꯤꯕ ꯋꯥꯔꯤꯁꯤꯡ ꯃꯥꯒꯤ ꯊꯣꯛꯄ ꯂꯤꯅꯗꯨꯅ ꯏꯄꯨ ꯃꯪꯂꯦꯝꯁꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯊꯣꯔꯛꯂꯦ꯫ ꯊꯥꯖ, ꯄꯥꯛꯄ, ꯏꯄꯨ ꯃꯪꯂꯦꯝꯒꯤ ꯅꯨꯄꯤꯁꯨ ꯊꯣꯔꯛꯂꯦ꯫ ꯏꯄꯨ ꯃꯪꯂꯦꯝꯅ ꯃꯌꯥꯝꯗ, ꯇꯤꯟꯕꯤꯔꯤꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯌꯥꯝꯄꯥꯜ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯅꯆꯤꯡꯕꯁꯤꯡ ꯏꯁꯤꯡ ꯁꯣꯛꯄ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯅꯝ ꯀꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯝꯕꯤꯔꯝꯕ ꯇꯥꯔꯕ, ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯊꯦꯡꯅꯕ ꯐꯠꯇꯕ ꯄꯨꯝꯕ ꯏꯁꯥꯅ ꯃꯥꯌꯣꯛꯅꯕꯤꯌꯨ꯫ ꯑꯇꯣꯞꯄ ꯂꯥꯟꯖꯗꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯑꯌꯦꯠꯄ ꯄꯤꯍꯟꯕꯤꯔꯛꯀꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ꯫ ꯃꯌꯥꯝꯁꯨ ꯑꯍꯤꯡ ꯇꯨꯝꯅꯗꯕꯒꯤ ꯋꯥꯅꯔꯝꯒꯅꯤ, ꯌꯨꯝꯗ ꯆꯪꯕꯤꯔꯣ, ꯄꯣꯊꯥꯅꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯏꯄꯨ ꯃꯪꯂꯦꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯖꯒ ꯄꯥꯛꯄꯒꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯆꯪꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯥꯖꯅ ꯄꯥꯛꯄꯗ, ꯏꯆꯥꯇꯣꯝꯕ, ꯉꯁꯤꯗꯒꯤ ꯏꯃꯥ ꯌꯥꯎꯗꯕꯤꯗ ꯃꯐꯝ ꯑꯃꯠꯇꯗ ꯅꯇꯣꯝꯇ ꯆꯠꯀꯅꯨꯀꯣ, ꯇꯨꯔꯦꯜꯗꯁꯨ ꯀꯨꯝꯒꯅꯨꯀꯣ, ꯇꯨꯔꯦꯜꯗ ꯚꯨꯠ ꯂꯩꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯨꯝꯃꯔꯣꯏ꯫ ꯑꯁꯨꯝꯅ ꯊꯥꯖ ꯃꯃꯥ ꯃꯆꯥꯁꯨ ꯃꯥꯒꯤ ꯄꯥꯠꯇ ꯂꯩꯕ ꯉꯥꯁꯪ ꯑꯗꯨꯗ ꯄꯣꯠ ꯈꯔ ꯌꯣꯝꯂꯒ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯨꯝꯅꯈꯤꯗ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ꯫